Makhong Sengna Hourakpa Maheiroi Singdi Keidounungda Ninghannaroi amadi atoppa Maheiroi Singa changyeng tounabada Keidounungda leiduna chelloi haina Works Minister Govindas Konthoujam phongdorakli Ninghannaroi leiba All Brothers Committee na Singna Class 10 Thagadaba Maheiroi Singidamak chahi khudingi leptana chatharakpa Keidounungda Memorial Unique Free Revision Course ki Taramatoi Suba Edition Loishanba amadi Makok mathang taraba Maheiroi Singda manamathum yenthokpagi thoramda wafam asi mahakna phongdokhibani Touramaduga Mari Leiduna Minister Govindas Konthoujam Hai Maheiroi ama oirabadi masana masagi career amasong character semjagadabani revision course asida yaukiba Maheiroi Senggi manunda grade 1 na fangba Maheiroi kuntra khangalaga class 12 ki oipa special course amaso pangthoktuna afaba college da tamba pangnaba thaurang tauragani Maheiroi Singna Makhong Sengna chatkinaba hotnagadabani Makhong Sengna Hourakpa Maheiroi Singde Keidounungda Ninghannaroi amadi atoppa Maheiroi Singa changyeng tounabada Keidounungda leiduna chelloi haiki Keidounungda Foundation na sponsor tawduna chathakiba free revision course ado loishanbagi thoramaduda Bishnupur district ki DC L Bikram amadi Ningthaukhong Higher Secondary School ki principal T Pushparani su maru oiba mithungnen sing oina sarukyaki course aduda regular oja taranithoi amasong guest teacher tarana Maheiroi chama marifutara marirom takpi tambiki 194 students here. Asi baru level 30 students kan lagi. 30 students na class 12 ki. Aduna career celloi. Second division only. Apa yang become BA division only second college study. Aduna class 12 ki mereka karena orang se asli itu na coaching doang kan. Special coaching. Apa yang BA Next year, I will be a 2025-26 new education policy adopted Manipuri class 10 examination si Hourakpa Maheiroi adunai isi ada Hourakpa football team ke sana bera ayo sila Keidounungda Mungkin sekarang itu competition yang apa ya? When it is placed before campaign dah ngomong dah, ayo campaign itu dah. Mereka kalau asal